Chief Minister na LUCHINGBA MLA Hungfugi delegate ama Prime Minister UNNABA appointment ATHUBADA LOUGADABANI KARIGUMBA appointment Piraktrabadi Congress ke MLA manga Resigned Toubagi Khongthang Louragani HAINA CLP gi leader OKRAM IBOBI na PHONGDOKKHRE wafam asi hojik oirakliba Manipur gi fibam asiga mari leinana ngasi babu parada leiba OKRAM IBOBI gi quarter da pangthokpa paugi mifam amada wafam asi mahak na phongdokhibani Lok Sabha gi MP Dr. Bimol Akoijam amasung Congress ke MLA mari amasung hanagi minister sing yauna pangthokpa paugi mifam aduda OKRAM IBOBI na hai Chief Minister N Birena LUCHINGBA MLA Hungfugi delegate ama Prime Minister gi foreign tour asi loibaga ATHUBADA appointment LOUGADABANI maduda Manipur gi irang asi tung koina chathagadaba mawongda warushin ama puraknabagi damak ultimatum ama pinaba hotnasi Karigumba masida Prime Minister UNNABAGI appointment Piraktrabadi miyamgi mihut ama lairubagi wahanthok leitre haina lauraga Congress Party gi lairiba MLA manga Resigned Toubagi achetpa phirep lauragani Government of India na Assembly da lauba warep amadi miyamgi mihut amana haibada taraktraba amadi ikai khumnaraktrabadi madu miyamgi mandate thawoi ushittabani fibam adu yaurabadi miyamgi mandate nauna laubagi tangai fadaba leire Madumak aikogi state asidasu mathau tarabra haibadu khanaragani Manipur gi irang asi tung koina chatnagadaba waroshin ama puraknabagi damak aikoi kok chungsinnabagi tangai fadaba chauna lei hojik oirakliba Manipur gi fibam asina double engine gi lengak asi fail oire haibani Prime Minister amadi Home Minister na pikliba angang yauna leikidraba amadi hojik phajil-laga thamliba miyoi taruk adu kange hairabadi karishu leiba thabak natte Miyoi bagi Richard Wang mada fazil laga thamba pikliba angang yaw na hatokpa haibasi Congress Party gi maikaidagi awang bathakta condemn tawi center amasung state government na tauge yaw na taurabadi mamal yamnaba miyoi bagi punsi kanba ngamlamgani haina OKRAM IBOBI na makata na phongdokhi double engine government che due to total failure of these two double engine government kata yoshal e haibudi ai ngai panjagre nupi ngang khaktana infant yauna atpasi yong yosare ade ani subada hojik su hai akoi haijari honorable chief minister na lead tawbiraga prime minister ji ju tangtrama pan haibra keno halakani hai hayang sit oirangani prime minister je immediately on his arrival MLA humpu se masigi Chief Minister appointment laubiro launa naba taubiro ba machine hoigi sarkar paiminariba double engine gi responsibility ne ba ada karigumba appointment si piraktragadi akhoi makhata ba step check kari laujige di akhoi pulap amu khanaba ma darka waira ani haina ai sumai tauna thamjage Mifam aduda saruk yakiba Khundrapam Assembly Constituency gi MLA TH Lokeshwar na hai Manipur da hojik oiriba phibam asi Thingel da tainaba ngamdraga Nasikong da tainai haiba thawong adumakni ngarang khoisang naraba miyamna mahaki yummai thabagi thawong chatharamkiba adu thoidokna asawba pokte maramdi khoisang naraba miyamna tainafam khamlaktabadagi miyambi mihutta tainabani haina lawi adumakpu thawong asidi Prime Minister Union Home Minister amadi Chief Minister na tainahanbani haina lawi Manipur gi thokliba irang asida opposition da leiriba Congress ke MLA mangana Assembly gi manung amadi mapanda chapchabat thaudang lawraga lakli mahaki oinadi miyamdagi khakna thairaga chatloi miyamna laurakpa warepta punna chatminagani loinana irang asigi chapchaba warushin ama puraknaba ATHUBADA Prime Minister UNNABA lengap asina appointment LOUGADABANI karigumba madu ngamdrabadi MLA famdagi resign tongnaba phirep laurakani haina MLA Lokeshwar na makata na phongdokhi Honorable Chief Minister na lead tawbiraga hariba khu yogir salibi shuse khutakta losananaba Prime Minister ki appointment laubiraga Karigumba mana taraktere kana sungta taraktere ne koi member humpusi ke right democracy sabal lebak sigi constitution period right taraktere na ado tari ayu sahi manga speaker or benna what is the value of the speaker what is the value of on members in sike ayu khangger poni kaji tabirakta di akoi na constitution makha de lebi artha thokre adu khudak tu da koi punamak do koi honorable self in habije khudak ta koi resign to koi manga di stand to lai re
ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯗꯨꯁꯨ ꯑꯄꯤꯜ ꯇꯧꯖꯔꯤꯁꯤꯅꯤ ꯑꯩꯈꯣꯏ ꯀꯩꯗꯧꯁꯨ ꯃꯥꯏ ꯂꯩꯔꯦ ꯁꯨꯡꯆꯠ ꯆꯠꯂꯔꯣꯏ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯊꯥꯔꯛꯇ꯭ꯔꯗꯤ ꯑꯥꯔꯊ ꯊꯣꯛꯏꯕ꯭ꯔꯕ ꯑꯩꯈꯣꯏꯅ ꯃꯦꯝꯕꯔꯁꯤꯡ ꯍꯥꯏꯕꯗ ꯇꯥꯔꯛꯇ꯭ꯔꯒꯗꯤ ꯑꯥꯔꯊ ꯊꯣꯛꯏꯕ꯭ꯔꯕ ꯑꯗꯨꯕꯨ ꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯇꯧꯔꯛꯇꯕ ꯇꯥꯔꯕ ꯃꯥꯅ ꯂꯧꯗ ꯇꯥꯔꯒꯗꯤ ꯃꯗꯨ ꯍꯣꯜ ꯇꯦꯛꯆꯥꯛ ꯄꯨꯝꯅꯃꯛꯁꯦ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯑꯣꯅꯔꯦꯕꯜ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯄꯨꯕꯤꯒꯗꯧꯕꯅꯤ